Hello movie narrator family. Ngasi movie asisu yamna nungarba movie amani haina khalladuna pujirklibani. Adudi hawrsi. Movie asi wari na horpa matamda Frank obo nupa ama bol klami. Frank harba nupa asi civil office ki thabak amakhak tawcherami. Adubu mahaki heart adu nabana maram oraga matam pummada awabata adumakta aduna leicherami. Maramdi mahaki yum amadi mahaki punchida mahakpu yangsanbinabani haibada mahaki mari mata kana so leicheramde. Adubu khangawdana nomudi mahaki punchi aduda ahoma ngakdaba ngaikirami. Haibadi khangawdana mahaki mafamda 4.5 crore gi lottery amakhak phangba ngamjarami. Paisasing adubu mahana kadaida kharcha tawchigi haibagi wakhal khantaba ngamjaramde. Maram matuna nomudi mahakna bar amakhakta changaklami. Mafam asida laglaba tungda mafam aduda thabak tawdur larambi oktabi Daniela kobi amabu mahana wokhirami. Mamangi matamdagi mahana su Daniela bu ukhrabajani. Matam pummada Daniela bu mahana pamjaramani. Adubu ngasidi mahaki mathawna pumba puthokladuna Daniela harba nupi adugi manak changkhirami. Aduga Danielagi mafamda nahak nomada lupa ki hatanba ngambagi haina hangaklami. Aduga Danielagi mafamda aduga Frankna Danielagi mafamda nomakhak natabi thama mahagi manakta lainanaba hairaklami. Mahakna hariba thabak aduda yaba targadi lakh ama pigini haina mahakna hairaklami. Frankna ngasi piragliba offer yamna chawba ama orami. Maram maduna oraga Daniela adumak haraw-harawna yaraklami. Adubu mahakna Frankgi mayum aduda laiba chatrikai mangoinana Danielana Frankgi mafamda condition kharadi thamaklami. Mahakna haraklami madudi mahakti khanaba chainaba haibadudi pamde. Aduda sumnaduna mahaki mafamda paisa kharadi advance ta pigadabani. Aduga mahakpu Frankna yamna ijat tawbina yum aduda mahaki nupigumna thambigadabani. Franksu Danielana harakpa wahum kudimak loinamak yaraklami. Asum tawduna makhoinigi hainariba wari punamak yanaraba matung Danielabu Frankna mahaki apartment aduda puruga laklami. Asum tawduna Frankgi mayum yoraklaba matung stair adubu kakatpa matam aduda Frankgi masadu khangawdana ngamlaktre. Haibadi Frankgi thamoyge laina adu naba hawraklibani matam asida. Si ahanba oina mahaki stair aduda Daniela mamang thaduna kabadubu uruba matamda mahaki wakhal hena khanjaluba jani. Mataw adubu uruba tungda Danielana mahaki family doctor adubu kawbiraklami. Doctor adu yamna thuna yoraklami. Aduga Frankgi masa adubu yilubu matamda mahaksu yamna thuna gyan takhirami. Aduga mahaki pibam thokpa hidak khara piramlubu matung doctor chatkraba tungda yum asida Daniela amadi Frank makhoni khaktamak lehawrami. Daniela koichat chacharuduna Frankgi leriba ka khudimak loinamak yengjerami. Asing asibu yengjeruba matamda mahaki mayummakni haina mahakna khanjaba hawraklami. Thodok pumba thokruba matung Danielana khalaklami. Madudi mahak Frankgi seba tawbuda natana mahakpusu fazana yengsanbiba darkar lei haina. Aduga mukhonigi marakta tawudriba thabak mayam asi tapna gyan tana tawba darkar tai haina mahakna khangkhirami. Adugi matungdana Daniela tholakladuna Frankgi mamang phamnaduna sofa amata mahana irang kaya ama tawba hawraklami. Tarukliba masak mataw fazarabi Danielagi mataw adubu uba matamda Frank masana masabu khamjaba ngamlaktre. Aduga ngasi asi ahanba oina mukhonigi marakta aduma kabagap tawkhirami. Adugi makha tarakpa mathangi numit Frank tumba hawlaklami. Mahaki manakta Daniela atu leramdaba thengnarami. Asengbagidi Daniela haribu nupi asina Frankbu impress tawba pamjaribani. Maram aduna oraga mahak ayuka nganna hakollatuna Frankgi damaktani haituna breakfast sembirami. Mahaki hek nupi gumna Frankna office chalamdai matamda Frankbu fazana loisanbirami. Daniela su khanglami madudi Frank harba nupa asigi mafamda paisa mayam ama lei haiba. Ramaduna oraga mahakna Frankbu amuka sunga honnaba honnaraklami. Aduga office adu chakrakanu kaina mahakna ningai taruklami. Adubu matang adudadi Frank saruklami. Marammaduna oraga mukhonigi marakta ishawkara langnaraklami. Asomna ishaw langdarakpa aduda Frankgi masadu khangawdana ngamlaktre amukasu. Aduga Frankna makhoigi family doctor Andrew kawba amabu yamna thunamak mahaki yum aduda kawraklami. Mahaksu yamna thunamak yoraklami. Mahana mafam asida yorokpa matamda Frankgi yumda masak mataw fazarabi Daniela adubu uruba matamda mahaksu pangaw ngawkhirami. Maramdi mamangagi matamda mahana Frankgi yum asida kaitangungla nupi leramba okhidabani. Aduga mahaki heart ki condition adubu khara fagatnabagidamakta Frankgi mafamda doctor asina hariklami. Nahak nupi asiga lolna atumak nungaiba matam lelatuna punna laminaw. Aduda sunnatana mahakti gyan taba ngamjaramde. Frank haribu nupa asina masak mataw fazakrabi Daniela agumba nupi pu kadaidagi phangluribano. Maram aduna oraga mahaki wakhal fathaba ngamdrabada Danielagi manakta direct changaduna doctor aduna hangaklami. Ta aduda Daniela nasu asengba wari pumba loinamak liraklami. Habdi mahak adu bazarta leiba oktabi amani. Adubu mahak hojikti Frank haribu nupa asiga loinana mahaki anawba punchi ama hawba pamli haina doctor asigi mafamda hariklami. Somna wari sanaba lorba matungda Andrew mafam asigi chatke tawba matamda Frankgi mafamda hariklami. Nahaki paisa adubu bazarta leibi oktabi asigi mafamda manghaliba karigino. Adugi matungdana koin uraklami. Daniela mafam asda lakraba tungda Frankgi masadu yamna makphagalaklami.
ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯑꯅꯥꯕ ꯍꯥꯔꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯑꯗꯨꯃꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯖꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯑꯃꯗꯤ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗꯒ ꯀꯣꯏꯕ ꯆꯠꯄ, ꯑꯆꯥꯄꯣꯠ ꯑꯍꯥꯎ ꯆꯥꯕꯒꯤ ꯊꯕꯛ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯐ꯭ꯔꯦꯡꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯒꯕ ꯇꯧꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯁꯣꯟꯊꯕ ꯑꯋꯥꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯔꯛꯇꯗꯤ ꯑꯦꯟꯗ꯭ꯔꯨ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔ ꯑꯗꯨ ꯐ꯭ꯔꯦꯡꯛꯀꯤ ꯌꯨꯝꯗ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯕꯅ ꯐ꯭ꯔꯦꯡꯛ ꯀꯝꯗꯧꯔꯤ ꯍꯥꯏꯕ ꯆꯦꯛ ꯇꯧꯅꯕꯗꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯩꯁꯦ ꯅꯈꯣꯏꯅꯗꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯕ ꯃꯥꯜꯂꯝꯒꯅꯤ꯫ ꯃꯇꯝ ꯀꯨꯏꯔꯦ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯥꯅꯥꯛꯇ ꯂꯩꯔꯛꯂꯤꯕꯁꯤ꯫ ꯅꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤ ꯑꯩꯒꯤ ꯌꯨꯝꯅꯤ꯫ ꯍꯥꯏꯕꯗꯤ ꯅꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯀꯦꯟꯁꯔꯅ ꯅꯥꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯃꯇꯝ ꯑꯌꯥꯝꯕꯅ ꯑꯩꯍꯥꯛ ꯃꯍꯥꯛꯀꯗꯃꯛ ꯂꯩꯃꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯄꯤ ꯑꯗꯨ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯑꯩꯒꯤ ꯅꯥꯛꯇ ꯅꯔꯁ ꯑꯣꯏꯅ ꯊꯕꯛꯁꯨ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯅꯥꯕ ꯀꯌꯥꯒꯤ ꯊꯋꯥꯏꯁꯨ ꯀꯟꯕꯤꯈꯤꯕꯅꯤ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯩꯅ ꯂꯩꯅ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯇꯧꯕꯤꯈꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯑꯩꯅ ꯃꯍꯨꯠ ꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯕ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤꯕꯅꯤ"꯫ ꯑꯗꯨꯒ ꯉꯁꯤꯃꯛꯁꯨ ꯐ꯭ꯔꯦꯡꯛꯒꯤ ꯃꯐꯝꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯗꯥꯅꯤꯌꯦꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯗꯤ ꯅꯍꯥꯛꯀꯤ ꯄꯩꯁꯥꯗꯨꯒꯤ ꯃꯔꯝꯅ ꯂꯩꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯄꯩꯁꯥ ꯑꯗꯨ ꯂꯣꯏꯈꯤꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯀꯤ ꯅꯨꯄꯤꯃꯛꯅꯤ ꯈꯟꯖꯔꯤꯕ ꯗꯥꯅꯤꯌꯦꯂꯥ ꯑꯁꯤꯁꯨ ꯆꯠꯈꯤꯒꯅꯤ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯐ꯭ꯔꯦꯡꯛꯅ ꯑꯦꯟꯗ꯭ꯔꯨꯒꯤ ꯃꯐꯝꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯗꯥꯅꯤꯌꯦꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥ ꯉꯝꯂꯛꯇꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯍꯥꯛ ꯐꯥꯊꯕ ꯉꯝꯗꯕꯤꯗ ꯍꯟꯅ ꯑꯗꯨꯃꯛ ꯑꯣꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐ꯭ꯔꯦꯡꯛꯀꯤ ꯄꯥꯎ ꯑꯗꯨꯕꯨ ꯇꯥꯔꯕ ꯇꯨꯡꯗ ꯑꯦꯟꯗ꯭ꯔꯨꯁꯨ ꯌꯥꯝꯅ ꯊꯨꯅꯃꯛ ꯂꯣꯏꯁꯤꯜꯂꯗꯨꯅ ꯂꯥꯛꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯐꯃꯨꯡ ꯑꯍꯥꯡꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯗꯨꯅ ꯃꯍꯥꯛꯅ ꯋꯥꯔꯤ ꯁꯥꯔꯛꯂꯝꯃꯤ꯫ "ꯑꯩ ꯐ꯭ꯔꯦꯡꯛꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ" ꯍꯥꯏꯅ꯫ ꯇꯁꯦꯡꯕꯒꯤꯗꯤ ꯐ꯭ꯔꯦꯡꯛꯒꯤ ꯃꯐꯝꯗ ꯑꯦꯟꯗ꯭ꯔꯨꯅ ꯂꯤꯈꯤꯕ ꯋꯥꯔꯤ ꯅꯔꯁ ꯑꯃ ꯅꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯅꯤ꯫ ꯁꯣꯝꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯕꯥꯏ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯑꯦꯟꯗ꯭ꯔꯨ ꯐ꯭ꯔꯦꯡꯛꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯗꯥꯅꯤꯌꯦꯂꯥꯕꯨ ꯐꯖꯅ ꯂꯥꯌꯦꯡꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯥꯅꯤꯌꯦꯂꯥ ꯕꯦꯗ ꯑꯗꯨꯗ ꯃꯐꯤ ꯑꯃꯠꯇ ꯌꯥꯎꯗꯕꯤ ꯂꯩꯔꯝꯕꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯍꯦꯟꯒꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯦꯛꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯥꯛ ꯌꯩꯁꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯐ꯭ꯔꯦꯡꯛ ꯃꯤꯑꯣꯏ ꯈꯔ ꯀꯧꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯪꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯕꯗꯒꯤ ꯑꯦꯟꯗ꯭ꯔꯨꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯃꯐꯝꯗꯒꯤ ꯐ꯭ꯔꯦꯡꯛꯅ ꯈꯪꯈꯤꯔꯝꯃꯤ ꯃꯗꯨꯗꯤ ꯉꯔꯥꯡ ꯅꯍꯥꯟ ꯑꯦꯟꯗ꯭ꯔꯨꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯕ ꯅꯔꯁ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯅꯔꯁ ꯑꯗꯨꯗꯤ ꯆꯍꯤ 5ꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯗ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯦꯟꯗ꯭ꯔꯨꯗꯤ ꯅꯔꯁ ꯑꯗꯨꯕꯨ ꯀꯥꯎꯕ ꯉꯝꯗꯕꯤ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯐꯥꯎꯕꯗ ꯅꯔꯁ ꯑꯗꯨꯒꯤ ꯋꯥꯈꯜ ꯀꯥꯎꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯍꯧꯖꯤꯛꯇꯤ ꯐ꯭ꯔꯦꯡꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯗꯥꯅꯤꯌꯦꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯗꯥꯅꯤꯌꯦꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯐ꯭ꯔꯦꯡꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯐ꯭ꯔꯦꯡꯛꯄꯨ ꯎꯕ ꯑꯃꯗꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯊꯃꯣꯏꯒꯤ ꯂꯥꯏꯅꯥ ꯑꯗꯨꯕꯨꯁꯨ ꯐꯈ꯭ꯔꯕ ꯃꯥꯜꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯐ꯭ꯔꯦꯡꯛꯀꯤ ꯍꯔꯥꯎꯕꯒꯤ ꯃꯇꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯅꯥꯕꯒꯤ ꯐꯤꯚꯝ ꯐꯒꯠꯂꯛꯄꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯄꯨꯡꯉꯛ ꯉꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯪꯂꯛꯂꯝꯃꯤ ꯅꯍꯥꯛ ꯀꯔꯤ ꯇꯧꯔꯨꯕꯒꯦ, ꯀꯗꯥꯏꯗ ꯂꯥꯌꯦꯡꯕꯒꯦ? ꯋꯥꯐꯝ ꯃꯌꯥꯝ ꯑꯗꯨꯕꯨ ꯍꯪꯂꯛꯄ ꯇꯥꯔꯕ ꯇꯨꯡꯗ ꯐ꯭ꯔꯦꯡꯛꯅ ꯈꯜꯂꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯗꯣꯛꯂꯒꯦ ꯍꯥꯏꯅ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕꯤ ꯗꯥꯅꯤꯌꯦꯂꯥꯕꯨ ꯎꯅꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯂꯤꯛ ꯃꯌꯥꯝꯕꯨ ꯄꯨꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯥꯅꯤꯌꯦꯂꯥꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯗꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯗꯥꯅꯤꯌꯦꯂꯥꯒꯤ ꯄꯣꯠꯆꯩ ꯄꯨꯝꯕꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯉꯁꯤꯗꯤ꯫ ꯑꯁꯦꯡꯕꯒꯤꯗꯤ ꯉꯁꯤ ꯅꯨꯡꯗꯥꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯇꯝ ꯁꯨꯔꯛꯂꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯕꯅꯤ꯫ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯃꯌꯥꯝ ꯑꯁꯤꯕꯨ ꯐ꯭ꯔꯦꯡꯛꯅ ꯎꯔꯨꯕ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯂꯤꯛ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯈꯔ ꯃꯈꯩꯗꯤ ꯏꯀꯥꯏꯕ ꯑꯗꯨꯃꯛ ꯐꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯌꯥꯝ ꯍꯟꯈ꯭ꯔꯕ ꯇꯨꯡꯗ ꯑꯍꯤꯡ ꯑꯗꯨꯗ ꯐ꯭ꯔꯦꯡꯛ ꯃꯍꯥꯛꯅ ꯗꯥꯅꯤꯌꯦꯂꯥꯕꯨ ꯊꯦꯡꯅꯈꯤꯕ ꯕꯥꯔ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯕ ꯇꯨꯡꯗ ꯃꯍꯥꯛꯅ ꯗꯥꯅꯤꯌꯦꯂꯥꯕꯨ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯤꯃꯛꯅ ꯗꯥꯅꯤꯌꯦꯂꯥ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯀꯁꯇꯃꯔ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯁꯔꯚꯤꯁ ꯑꯗꯨꯕꯨ ꯄꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯔꯨꯕ ꯇꯨꯡꯗ ꯐ꯭ꯔꯦꯡꯛꯀꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯔꯕ ꯇꯨꯡꯗ ꯐ꯭ꯔꯦꯡꯛꯅ ꯈꯜꯂꯛꯂꯝꯃꯤ ꯗꯥꯅꯤꯌꯦꯂꯥ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯟꯇ꯭ꯔꯦꯛ ꯑꯗꯨꯕꯨ ꯉꯥꯏꯕ ꯑꯣꯏꯅ ꯃꯇꯝ ꯂꯦꯟꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯟꯇ꯭ꯔꯦꯛ ꯑꯗꯨꯁꯨ ꯂꯣꯏꯈ꯭ꯔꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈ꯭ꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅ ꯐ꯭ꯔꯦꯡꯛ ꯋꯥꯈꯜ ꯈꯔ ꯏꯪꯊꯅꯕꯒꯤꯗꯃꯛꯇ ꯌꯨ ꯊꯛꯐꯝ ꯑꯃꯗ ꯆꯪꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯌꯨꯍꯩꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯐꯪꯈꯤꯕ ꯂꯣꯇꯔꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯗ ꯂꯤꯔꯤꯕ ꯋꯥꯔꯤ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯤ ꯕꯖꯥꯔꯗ ꯇꯥꯕꯤ ꯑꯣꯛꯇꯕꯤ ꯑꯃꯅꯁꯨ ꯇꯥꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯔꯕ ꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯇꯞꯅ ꯐ꯭ꯔꯦꯡꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯇꯞꯅ ꯅꯨꯡꯁꯤꯕ ꯁꯥꯔꯗꯨꯅ ꯗꯥꯅꯤꯌꯦꯂꯥꯒ ꯐ꯭ꯔꯦꯡꯛꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯗꯥꯅꯤꯌꯦꯂꯥꯅ ꯇꯧꯈꯤꯕ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯐ꯭ꯔꯦꯡꯛꯀꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯁꯦ ꯅꯪꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯉꯥꯎꯔꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛ ꯐ꯭ꯔꯦꯡꯛꯀ ꯂꯣꯏꯅꯅ ꯃꯄꯥꯟꯗ ꯆꯠꯂꯗꯨꯅ ꯃꯈꯣꯏꯅꯤ ꯀꯣꯏꯔꯨꯅꯕ ꯄ꯭ꯂꯥꯟ ꯁꯤꯟꯕꯁꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯛꯇꯤ ꯗꯥꯅꯤꯌꯦꯂꯥꯗꯒꯤ ꯍꯦꯟꯅ ꯐꯖꯔꯝꯃꯤ꯫
ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯗꯥꯅꯤꯌꯦꯂꯥꯗꯒꯤ ꯍꯦꯟꯅ ꯌꯥꯝꯅ ꯊꯤꯅ ꯑꯉꯥꯡꯁꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯦꯖ ꯅꯧꯖꯗꯨꯅ ꯊꯦꯜꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯐ꯭ꯔꯦꯡ ꯄꯪꯊꯕꯨꯗꯤ ꯄꯪꯊꯖꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯤ ꯗꯥꯅꯤꯌꯦꯂꯥꯒꯤ ꯋꯥꯈꯜꯗ ꯉꯥꯎꯖꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅꯤ ꯊꯣꯛꯇꯨꯅ ꯀꯣꯏꯕ ꯆꯠꯇ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯃꯍꯥꯛ ꯕꯥꯔ ꯑꯗꯨꯗ ꯆꯪꯂꯛꯂꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯗꯥꯅꯤꯌꯦꯂꯥꯒ ꯎꯅꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯐꯣꯝꯗꯨꯅ ꯂꯩꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯍꯥꯛꯅ ꯗꯥꯅꯤꯌꯦꯂꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯅꯪꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯃꯣꯏꯗꯒꯤ ꯁꯦꯡꯅ ꯅꯨꯡꯁꯤꯔꯦ ꯑꯗꯨꯒ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯒꯤ ꯅꯍꯥꯛ ꯈꯛꯇꯅꯤ ꯑꯩꯒꯤ ꯑꯋꯥꯕ ꯑꯁꯤꯕꯨ ꯃꯦꯟꯁꯤꯟꯕꯤꯕ ꯉꯝꯒꯗꯕ ꯋꯥꯐꯝ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡꯗ ꯗꯥꯅꯤꯌꯦꯂꯥꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯩ ꯅꯍꯥꯛꯀ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯗꯥꯅꯤꯌꯦꯂꯥꯅ ꯐ꯭ꯔꯦꯡꯒꯤ ꯃꯐꯝꯗ ꯅꯍꯥꯛꯀ ꯂꯣꯏꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯍꯥꯛ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯛꯂꯝꯃꯤ ꯃꯍꯥꯛꯇꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ ꯃꯍꯥꯛꯅ ꯅꯪꯕꯨ ꯐꯖꯅ ꯁꯦꯟꯅꯕꯤꯕꯁꯨ ꯉꯝꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯐ꯭ꯔꯦꯡꯗꯤ ꯗꯥꯅꯤꯌꯦꯂꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯌꯥꯔꯛꯂꯝꯗꯦ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤ ꯏꯁꯧ ꯈꯔ ꯂꯥꯡꯅꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯏꯁꯧ ꯂꯥꯡꯅꯕꯒꯤ ꯃꯔꯛ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯐ꯭ꯔꯦꯡꯒꯤ ꯊꯃꯣꯏꯒꯤ ꯂꯥꯏꯅꯥ ꯑꯗꯨ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ ꯇꯧꯔꯛꯂꯤꯕ ꯐ꯭ꯔꯦꯡꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯕ ꯃꯇꯨꯡꯗ ꯗꯥꯅꯤꯌꯦꯂꯥ ꯌꯥꯝꯅ ꯊꯨꯅ ꯗꯣꯛꯇꯔ ꯑꯃꯈꯛ ꯃꯍꯥꯛꯀꯤ ꯕꯥꯔ ꯑꯗꯨꯗ ꯀꯧꯔꯛꯂꯝꯃꯤ ꯗꯣꯛꯇꯔ ꯑꯗꯨ ꯌꯥꯝꯅ ꯊꯨꯅꯃꯛ ꯌꯧꯔꯛꯂꯗꯨꯅ ꯐ꯭ꯔꯦꯡꯕꯨ ꯆꯦꯛ ꯇꯧꯕꯤꯔꯛꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯗꯥꯅꯤꯌꯦꯂꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯕꯨꯁꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯂꯝꯃꯤ ꯇꯁꯦꯡꯕꯒꯤꯗꯤ ꯗꯥꯅꯤꯌꯦꯂꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯗꯥꯅꯤꯌꯦꯂꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯐ꯭ꯔꯦꯡꯒꯤ ꯃꯐꯝꯗ ꯀꯤꯍꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯣ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯍꯥꯠꯇꯣꯛꯂꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯐ꯭ꯔꯦꯡ ꯃꯁꯥ ꯈꯔ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯥꯅꯤꯌꯦꯂꯥꯅ ꯐ꯭ꯔꯦꯡꯕꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯃꯔꯝꯗꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯑꯅꯥꯕꯗꯨ ꯍꯧꯔꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯆꯧꯕ ꯑꯃ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕꯅꯤ ꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯗꯥꯅꯤꯌꯦꯂꯥ ꯑꯃꯗꯤ ꯐ꯭ꯔꯦꯡ ꯑꯃꯨꯛ ꯍꯟꯅ ꯀꯕꯥꯀꯞ ꯇꯧꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯗꯥꯅꯤꯌꯦꯂꯥ ꯌꯥꯝꯅ ꯀꯟꯅ ꯃꯈꯣꯜ ꯊꯣꯛꯂꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯀꯕꯥꯀꯞꯀꯤ ꯈꯣꯟꯖꯦꯜꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯋꯥꯕ ꯑꯣꯏꯔꯛꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯐ꯭ꯔꯦꯡꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯈꯨꯇꯨꯝ ꯑꯆꯧꯕ ꯑꯗꯨꯅ ꯕꯣꯞ ꯊꯥꯔꯗꯨꯅ ꯊꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯕꯥꯀꯞ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯈꯔ ꯂꯩꯊꯧ ꯍꯥꯏꯔꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯐꯣꯀꯁ ꯄꯤꯕ ꯉꯝꯂꯛꯇꯕꯒꯤꯗꯃꯛꯇꯅꯤ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯀꯥꯟ ꯇꯥꯟꯖꯥꯗꯨꯗ ꯗꯥꯅꯤꯌꯦꯂꯥ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗ ꯗꯥꯅꯤꯌꯦꯂꯥꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯊꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯉꯥꯡꯂꯛꯄ ꯇꯥꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯗꯨꯅ ꯐ꯭ꯔꯦꯡꯗ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯁꯤ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯅꯍꯥꯛꯀꯤ ꯄꯩꯁꯥꯗꯨꯗ ꯉꯥꯎꯔꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯅꯍꯥꯛꯀꯤ ꯄꯩꯁꯥ ꯂꯣꯏꯈꯤꯕꯒ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯒꯅꯤ ꯋꯥꯐꯝ ꯑꯗꯨ ꯉꯁꯤꯗꯤ ꯐ꯭ꯔꯦꯡꯒꯤ ꯃꯀꯣꯛꯇ ꯍꯟꯖꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯦꯡꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯐ꯭ꯔꯦꯡꯅ ꯗꯥꯅꯤꯌꯦꯂꯥꯒꯤ ꯃꯐꯝꯗ ꯍꯪꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯇꯥꯔꯒꯁꯨ ꯗꯥꯅꯤꯌꯦꯂꯥ ꯀꯔꯤꯒꯨꯝꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯕꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯐ꯭ꯔꯦꯡꯒꯤꯁꯨ ꯌꯥꯏꯐꯅꯕꯗꯤ ꯈꯜꯂꯗꯨꯅ ꯗꯥꯅꯤꯌꯦꯂꯥꯅ ꯑꯆꯨꯝꯕ ꯑꯗꯨꯕꯨ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏ ꯐ꯭ꯔꯦꯡ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯐ꯭ꯔꯦꯡꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯈꯟꯕꯤꯕ ꯀꯦꯌꯔꯤꯡ ꯇꯧꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯕꯨꯗꯤ ꯃꯍꯥꯛꯁꯨ ꯈꯪꯖꯔꯝꯃꯤ ꯐ꯭ꯔꯦꯡꯅꯗꯤ ꯗꯥꯅꯤꯌꯦꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕ ꯄꯥꯝꯂꯤꯕꯅꯤ ꯃꯥꯅ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯗꯥꯅꯤꯌꯦꯂꯥꯒꯤ ꯅꯨꯄꯥ ꯑꯗꯨꯒ ꯃꯍꯥꯛꯀ ꯗꯤꯜ ꯑꯃꯗꯤ ꯇꯧꯅꯕ ꯗꯔꯀꯥꯔ ꯇꯥꯔꯝꯃꯤ ꯗꯥꯅꯤꯌꯦꯂꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗꯗꯤ ꯗꯥꯅꯤꯌꯦꯂꯥꯒꯨꯝꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤꯒꯤ ꯑꯋꯥꯠꯄ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯗꯥꯅꯤꯌꯦꯂꯥ ꯇꯣꯛꯈꯤꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯀ꯭ꯂꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯑꯗꯨꯃꯛ ꯔꯟ ꯇꯧꯕ ꯉꯝꯍꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯁꯤꯗꯤ ꯗꯥꯅꯤꯌꯦꯂꯥ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕꯒꯤ ꯋꯥꯔꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯔꯗꯨꯅ ꯃꯇꯧ ꯎꯠꯂꯛꯂꯝꯃꯤ ꯃꯍꯥꯛꯁꯨ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯐ꯭ꯔꯦꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯂꯣꯇꯔꯤ ꯑꯃ ꯐꯥꯎꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯗꯥꯅꯤꯌꯦꯂꯥꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯇꯝꯖꯜꯂꯝꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯥꯟꯅꯔꯗꯨꯅ ꯐ꯭ꯔꯦꯡꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯧꯕ ꯄꯥꯝꯂꯤꯕꯅꯤ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯕꯗꯨꯅ ꯗꯥꯅꯤꯌꯦꯂꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯣꯏꯒꯨꯝꯕꯁꯤꯗꯤ ꯄꯩꯁꯥꯗ ꯑꯗꯨꯃꯛ ꯉꯥꯎꯕ ꯅꯨꯄꯤꯅꯤ ꯐ꯭ꯔꯦꯡꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯃꯍꯥꯛꯅ ꯗꯥꯅꯤꯌꯦꯂꯥꯕꯨ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯄꯩꯁꯥ ꯑꯗꯨꯃꯛ ꯑꯣꯏꯅ ꯈꯟꯈꯤꯔꯝꯃꯤ ꯐ꯭ꯔꯦꯡꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯕꯨ ꯇꯥꯔꯕ ꯃꯇꯝꯗ ꯗꯥꯅꯤꯌꯦꯂꯥ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯐ꯭ꯔꯦꯡ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯐ꯭ꯔꯦꯡ ꯄꯩꯁꯥ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯄꯨ ꯑꯣꯏꯅ ꯈꯜꯂꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒ ꯗꯥꯅꯤꯌꯦꯂꯥ ꯍꯟꯈꯤꯔꯝꯃꯤ ꯂꯝꯕꯤꯗ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯗꯥꯅꯤꯌꯦꯂꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯀꯦꯌꯔꯤꯡ ꯇꯧꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨ ꯄꯥꯝꯂꯛꯄꯒꯤꯗꯃꯛꯇꯅꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤꯅꯗꯤ ꯅꯣꯡꯃꯇ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯀꯦꯌꯔꯤꯡ ꯂꯧꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒꯤ ꯃꯇꯧꯗꯤ ꯎꯠꯄ ꯂꯩꯇꯦ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯗꯨꯕꯨ ꯈꯟꯖꯤꯜꯂꯨꯔꯕ ꯃꯇꯨꯡꯗ ꯗꯥꯅꯤꯌꯦꯂꯥ ꯋꯥꯈꯜ ꯄꯣꯊꯥꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒ ꯏꯁꯧ ꯂꯥꯡꯅꯔꯛꯂꯝꯃꯤ ꯃꯇꯨꯡꯒꯤ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯗꯥꯅꯤꯌꯦꯂꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯗꯥꯅꯤꯌꯦꯂꯥꯒꯤ ꯃꯐꯝꯗ ꯅꯍꯥꯛ ꯐ꯭ꯔꯦꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯣ ꯍꯥꯏꯅ ꯑꯌꯥꯕ ꯄꯤꯔꯛꯂꯝꯃꯤ ꯃꯇꯨꯡꯗꯤ ꯗꯥꯅꯤꯌꯦꯂꯥ ꯐ꯭ꯔꯦꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯅꯔꯕꯅꯤ ꯍꯥꯏꯗꯨꯅ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯌꯣꯝꯁꯜꯂꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯃꯌꯨꯝ ꯑꯗꯨꯕꯨ ꯌꯧꯔꯛꯂꯒ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯐ꯭ꯔꯦꯡ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯤꯗ ꯂꯩꯕ ꯅꯨꯄꯤ ꯑꯗꯨꯒ ꯂꯩꯃꯤꯟꯅꯕ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯗꯨꯗ ꯗꯥꯅꯤꯌꯦꯂꯥꯅ ꯐ꯭ꯔꯦꯡꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ ꯐ꯭ꯔꯦꯡ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩ ꯅꯍꯥꯛꯀ ꯂꯣꯏꯅꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯂꯣꯏꯃꯤꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯐ꯭ꯔꯦꯡꯅ ꯋꯥꯐꯝ ꯑꯃꯈꯛ ꯐꯣꯡꯗꯣꯔꯛꯂꯝꯃꯤ ꯑꯩ ꯂꯣꯇꯔꯤ ꯐꯪꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯑꯩ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕꯅꯤ ꯈꯜꯂꯤꯕꯗꯨ ꯑꯣꯟꯅꯔꯦ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯔꯕ ꯇꯥꯔꯒꯁꯨ ꯗꯥꯅꯤꯌꯦꯂꯥꯗꯤ ꯐ꯭ꯔꯦꯡꯒꯗꯃꯛ ꯂꯩꯃꯤꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤ ꯀꯕꯥꯀꯞ ꯇꯧꯈꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯐ꯭ꯔꯦꯡ
ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯀꯂꯤꯛ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯥꯔꯇꯤ ꯑꯃꯈꯛ ꯁꯤꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯀꯂꯤꯛ ꯑꯃ ꯗꯅꯤꯌꯦꯂꯥꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯗꯅꯤꯌꯦꯂꯥ ꯐ꯭ꯔꯦꯡꯒ ꯂꯩꯃꯤꯟꯅꯕꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯈꯝꯃꯜꯖꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕ ꯄꯥꯔꯇꯤ ꯑꯁꯤꯗ ꯗꯅꯤꯌꯦꯂꯥꯒꯤ ꯑꯁꯦꯡꯕ ꯃꯄꯨꯔꯣꯏꯕ ꯑꯗꯨꯕꯨꯁꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯉꯁꯤ ꯗꯅꯤꯌꯦꯂꯥ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯖꯒꯣꯏ ꯁꯥꯔꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯗꯅꯤꯌꯦꯂꯥ ꯑꯗꯨ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯃꯊꯥ ꯁꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯅ ꯐ꯭ꯔꯦꯡꯅ ꯀꯣꯏꯊꯤ ꯊꯤꯔꯕ ꯇꯨꯡꯗ ꯊꯤꯕ ꯐꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯀꯣꯂꯤꯛ ꯑꯃꯒ ꯂꯣꯏꯅꯅ ꯗꯅꯤꯌꯦꯂꯥ ꯑꯗꯨ ꯏꯟꯖꯣꯏ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯔꯕ ꯇꯨꯡꯗ ꯐ꯭ꯔꯦꯡꯅ ꯈꯟꯈꯤꯔꯝꯃꯤ, ꯕꯖꯥꯔꯗ ꯂꯩꯕꯤ ꯑꯣꯛꯇꯕꯤ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯅꯤꯗꯅ꯫ ꯗꯣꯂꯥꯏ ꯃꯊꯛꯇ ꯇꯣꯡꯗꯨꯅ ꯄꯨꯕꯤꯔꯕ ꯇꯥꯔꯒꯁꯨ ꯊꯤꯒꯪ ꯎꯕꯗꯗꯃꯛ ꯆꯣꯡꯊꯈꯤꯗꯕ ꯍꯨꯏꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯃꯅꯨꯡꯗ ꯐꯖꯅ ꯍꯥꯟꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯍꯥꯜꯂꯗꯨꯅ ꯗꯅꯤꯌꯦꯂꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯇꯕꯅ ꯑꯗꯨꯃꯛ ꯃꯈꯣꯏ ꯑꯅꯤ ꯄꯨꯜꯂꯗꯨꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤꯗꯤ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯛ ꯃꯇꯧ ꯑꯁꯤꯕꯨ ꯀꯝꯗꯧꯕꯒꯦ ꯃꯌꯥꯝ ꯑꯗꯨꯃꯛ ꯀꯃꯦꯟꯇꯗ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯁꯨ ꯀꯝꯗꯧꯕꯒꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯗꯨꯃꯛ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯁꯤꯒꯨꯝꯕ ꯃꯨꯚꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤꯒꯅꯤ꯫ ꯀꯤꯞ ꯁꯄꯣꯔटिंग movie narrator. Long live movie narrator. Thank you.